ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯄꯨꯛꯅꯤꯡ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯍꯥꯛꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯇ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯐꯝꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯑꯗꯨꯝ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯊꯥ 16 ꯍꯦꯟꯖꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯅꯗꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯑꯩꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯟꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯃꯐꯝ ꯃꯇꯝ ꯑꯃ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯂꯣꯌꯦꯜ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯕꯤꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯣꯠ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯗ ꯁꯄꯣꯔꯠ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ MLA 10 ꯃꯈꯣꯏꯁꯤꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯍꯥꯎꯁꯅ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯃꯈꯥ ꯁꯥꯡꯊꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯃꯃꯥꯡꯗꯒꯤ ꯂꯥꯎꯔꯒ ꯂꯥꯛꯑꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯍꯥꯎꯁꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯕ MLA 10 ꯑꯁꯤꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯔꯝ ꯇꯧꯔꯒ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯉꯁꯤ ꯐꯥꯎꯕ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁ꯭ꯇꯦꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯑꯦꯖꯤꯇꯦꯁꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯂꯥꯎꯖꯔꯛꯂꯤꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯇꯥꯕꯤꯔꯛꯄꯒꯤ ꯄꯣꯠ ꯑꯃꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯍꯥꯛꯅ ꯉꯁꯤ ꯋꯥꯐꯝ ꯈꯔ ꯇꯉꯥꯏ ꯐꯗꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯎꯁꯀꯤ ꯁ꯭ꯄꯤꯀꯔꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯖꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ MLA 10ꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡꯅꯤ ꯑꯩꯍꯥꯛꯅ ꯄꯤꯖꯈꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 10ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯆꯠꯆꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯒ ꯈꯨꯠꯁꯝꯅꯔꯒ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯀꯨꯀꯤ MLA 10ꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛꯀꯤ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯂꯩꯉꯥꯛꯇ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯐꯪꯁꯟꯒꯤ ꯃꯐꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝ ꯑꯃ ꯑꯩꯍꯥꯛꯅ ꯇꯥꯖꯍꯧꯋꯤ ꯃꯗꯨꯗꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇ CMꯗ ꯍꯥꯏꯁꯤ ꯄꯨꯝꯅꯃꯛ CMꯅ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯉꯔꯥꯡ ꯊꯝꯕꯤꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ CMꯗ ꯍꯥꯏꯁꯤ ꯍꯥꯏꯕ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯄꯤꯔꯒ CMꯒ ꯍꯛꯊꯦꯡꯅꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯝꯕꯤ ꯑꯃꯁꯨ CMꯅ ꯁꯤꯟꯕꯤꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯨ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯍꯛꯊꯦꯡꯅꯅ CMꯒ ꯄꯥꯎ ꯐꯥꯎꯅꯖꯕ ꯐꯪꯕꯒꯤ ꯂꯝꯕꯤꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗ ꯑꯇꯝꯅꯅ ꯄꯋꯥꯔ ꯄꯤꯔꯤꯕ ꯀꯨꯀꯤ MLA 10ꯗ ꯂꯩꯔꯤꯕ ꯍꯥꯎꯁꯅ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤ ꯑꯍꯦꯟꯕ ꯄꯋꯥꯔ kaya ama ꯁꯤꯟꯅꯕ ꯇꯥꯔꯒꯁꯨ ꯀꯨꯀꯤ MLAꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯧꯖꯤꯛ
ꯋꯥꯈꯜ ꯈꯟꯕꯤꯔꯣ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯌꯥꯝꯅꯗꯤ ꯉꯥꯡꯅꯤꯡꯉꯕꯅꯤ ꯂꯩꯉꯥꯛꯁꯤꯗ ꯑꯗꯨꯕꯨ ꯉꯥꯡꯉꯨꯔꯒ ꯍꯣꯔꯦꯟ ꯉꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯁꯤꯕꯥꯏ ꯊꯥꯖꯤꯜꯂꯒ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯅ ꯋꯥ ꯍꯥꯏꯕꯁꯦ ꯇꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥ ꯉꯥꯡꯅꯗꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯏꯔꯥꯡ ꯑꯁꯦ ꯃꯈꯥ ꯁꯝꯊꯔꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯑꯩꯍꯥꯛꯀꯤ ꯍꯥꯟꯅ ꯆꯪꯁꯤꯜꯂꯝꯕ ꯑꯦꯖꯤꯇꯦꯁꯟ ꯑꯗꯨꯗꯒꯤ ꯈꯔ ꯅꯥꯊꯩꯔꯒ ꯑꯩꯍꯥꯛꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯖꯤꯇꯦꯁꯟꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤ MLA 10ꯗ ꯂꯩꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯍꯥꯎꯁꯇꯒꯤ ꯍꯥꯟꯅ ꯂꯧꯊꯣꯛꯍꯟꯕ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯍꯥꯛꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯒꯤ ꯃꯈꯥ ꯇꯥꯕ ꯁꯄꯣꯔꯠ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯍꯥꯛ ꯊꯝꯖꯔꯤ